Welcome to my class. Good morning. Ngasi akhoi online gi class ki amuk horasi. Adun nahal akhoi tawkhibasi koigi Sri Snam Krishna Mohan Singh gi Meitei Nupi haiba wareng duni. Wareng sigi koigi ahanba part loikhre. Aduga loina na Snam Krishna Mohan kanano haibado adugi masaksu khara takha. Aduna nahan tawkhiba wareng sigi makha satharako oina ngasi anishuba sarukshi akhoi horasi. Nahan tawkhiba se akhoi kari matang tawkhre khazitang ningsingsi Meitei Nupina ahanbada akhoi ayibasina kari haiba akhoi anganba matamgi itihas Hakatludrabasu ngasi ngarang ta thokiba thodok wathokna Meitei Nupigi masak sengna takli. Madigi khudam oina ahanbada Meitei Nupina Manipurna ningtamba manglaba 1891 da British ki ahanba sasan Manipurda lakpa matam Manipurda tangdu laitaba sasan ama lakini matamda British ki miyot mineida shawningaba khangba ngamdraba Manipuri nupasingna British ki mayokta wa khazitang hairuba matamda yum mai thai sayeb ki yum mai thai yum singadabani amadi yamna mathong khoktraba achoppa cheirak British ki saktina ulakpa matamda Manipuri nupasingna upai di leita makhut masa prek the tawham khangdana ikai firuk khumdana leiraba matamda Meitei Nupisingna chongthoktuna makhoigi Manipurgi nupa mapuroiba amadi Manipurgi nupa singbu sajai akanba sajai amadi choppa nangadabadegi kanki aduga anishubana nupi lan khoigi Manipurda lishingamaga chamapal kunginipan kuntragi marakta thokhiba akhoi lezeriba sananaba Manipurgi sing khuding punamak milda taithoaga mapanda thadokhiba Manipurda sing phanglaktaba madudegi saba phangdadana Manipurda awaba takhiba matam aduda nupi singna khwangda khwangset setana macha singi amadi tungi mirolgi sadaba yabra haidana khandana khoigi nupi lan thulakhiba akhina mayukta khoigi akanba khoigi khulaw amaga loina thulakhiba ayibana matang anisi akhoi pigre aduga masi makhoi mamangi previous class ta takre hojik makha satharako oina ai amuk matek kitang parke aduga explain tawrke ngasi ngarangi wani yugine sana lahattuna masa manghanba maramsat manghanba maral mathu manghanba tawduna masagi samaj gisu mangnanaba tawba mising ase nongmagi hengalaktuna samaj ta akiba masak oiraba tamthiraba laithung ama sanduklaba matam asida police ki thorang ngaidana kanana ngasi laithung ase muthatnaba khotnariba kanana oigini nipana thak saneda haiduna tanpham oiribi Meitei Nupini asibu khajik kharaki laman natte ay amu explain torke ngasi ngarangi wani yugi nishana lahattuna masi matang sida khina ningsing bayai nishaban khigi police ki thorang ngaidana Meitei Nupi singna yumgi thabak inkhang loishraba matungda makhigi lamdam asigi nupa singbu nishada lukhigadroba amadi makhigi maramsat mangtharaklaba maran mathum mangtharakpada nattana laithung oina sandoraklaba adugumba matam asida Meitei Nupi singna yumthong khudingi khoidegi athokduna nishaban haidana khoigi nisha sing ase chaba thingnanabagi damakta akhoi sarkargi karigumba amta yaudana masana chungthoktana samaj ase leibak ase kannanaba khotnaribi Meitei Nupini haibadu matang asida ayibana palle asengba maksuni Meitei Nupi singna masagi mathau ama oina wana sururaga nomuraga pothagadaba matamda
ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯃꯗꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯄꯨꯔꯣꯏꯕ ꯃꯈꯣꯏꯕꯨ ꯅꯤꯁꯥꯗꯒꯤ ꯃꯥꯏ ꯑꯣꯜꯍꯟꯗꯕ ꯌꯥꯗꯦ, ꯀꯟꯗꯕ ꯌꯥꯗꯦ. ꯍꯧꯖꯤꯛꯀꯤ ꯑꯀꯤꯕ ꯑꯣꯏꯅ ꯁꯟꯗꯣꯔꯛꯂꯤꯕ ꯂꯩꯅꯥꯁꯤꯡꯗꯒꯤ ꯃꯈꯣꯏꯕꯨ ꯁꯣꯛꯍꯟꯗꯅꯕ, ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯊꯧꯔꯥꯡ ꯉꯥꯏꯗꯅ ꯅꯤꯁꯥ ꯊꯤꯡꯅꯅꯕ ꯑꯃꯗꯤ ꯂꯥꯏꯊꯨꯡ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ. ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯁꯤ. ꯖꯒꯠ ꯑꯁꯤꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ. ꯖꯒꯠ ꯑꯁꯤꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯤ ꯃꯩꯇꯩ ꯅꯨꯄꯤꯅꯤ. ꯔꯥꯃꯥꯌꯟ, ꯃꯍꯥꯚꯥꯔꯠꯇ ꯃꯩꯇꯩ ꯅꯨꯄꯤꯒꯨꯝꯕ ꯊꯤꯕ ꯐꯪꯂꯣꯏ. ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝ ꯐꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯌꯥꯎꯔꯤ. ꯖꯒꯠ ꯑꯁꯤꯗ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯤ. ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯒ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯀꯅꯥꯃꯠꯇ ꯂꯩꯇꯦ. ꯔꯥꯃꯥꯌꯟ, ꯃꯍꯥꯚꯥꯔꯠ, ꯍꯤꯟꯗꯨꯒꯤ ꯁꯦꯡꯂꯕ ꯑꯩꯈꯣꯏꯒꯤ ꯏꯄꯤꯛꯅꯤ, ꯃꯍꯥꯀꯥꯕ꯭ꯌꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯔꯥꯃꯥꯌꯟꯒꯤ ꯋꯥꯔꯤꯗ, ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯁꯇꯤꯅꯤ ꯍꯥꯏꯗꯨꯅ ꯄꯜꯂꯤꯕ ꯅꯨꯄꯤꯁꯤꯡꯒꯨꯝꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯊꯤꯕ ꯐꯪꯂꯣꯏ. ꯍꯥꯏꯕꯗꯤ ꯔꯥꯃꯥꯌꯟ, ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩ, ꯃꯩꯇꯩ ꯅꯨꯄꯤꯅ ꯍꯦꯟꯅ ꯋꯥꯡꯉꯤ ꯍꯥꯏꯗꯨꯅ ꯑꯏꯕꯒꯤ ꯃꯣꯠ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯄꯜꯂꯤ. ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯄꯗ ꯔꯕꯤ ꯑꯃꯁꯨꯡ ꯁꯔꯠꯀꯤ ꯋꯥꯔꯤ ꯎꯄꯟꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ. ꯃꯁꯤꯁꯨ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯎꯀꯣ. ꯔꯕꯤ ꯀꯅꯥꯅꯣ ꯑꯗꯨꯝ ꯍꯪꯕꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯠ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯄꯔꯤꯈ꯭ꯌꯥꯗꯁꯨ ꯍꯪꯕꯅꯤ. ꯑꯗꯨ ꯈꯪꯅꯅꯕ ꯃꯨꯟꯅ ꯇꯥꯁꯤꯜꯂꯣ. ꯔꯕꯤ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ, ꯑꯩꯈꯣꯏꯒꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯁꯥꯍꯤꯇ꯭ꯌꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ ꯒꯤꯇꯥꯟꯖꯂꯤ ꯏꯕꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯁꯤꯡꯊꯥꯔꯕ ꯕꯪꯒꯥꯂꯤ ꯁꯥꯍꯤꯇ꯭ꯌꯗꯒꯤ ꯍꯧꯔꯛꯄ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔ. ꯑꯗꯨꯒ ꯁꯔꯠ ꯑꯅ ꯍꯥꯏꯔꯤꯕ, ꯁꯔꯠ ꯍꯥꯏꯕꯁꯤꯅ ꯀꯅꯥꯅꯣ? ꯁꯔꯠ ꯆꯟꯗ꯭ꯔ ꯆꯠꯇꯣꯄꯥꯙꯥꯏ. ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤ ꯄꯜꯂꯤ? ꯔꯕꯤ ꯑꯃꯁꯨꯡ ꯁꯔꯠꯀꯤ ꯋꯥꯔꯤ ꯎꯄꯟꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ. ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ, ꯂꯤꯇꯔꯦꯆꯔꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯊꯥꯛ ꯋꯥꯡꯂꯕ ꯔꯕꯤꯟꯗ꯭ꯔꯅꯥꯊ ꯇꯦꯒꯣꯔꯅ ꯏꯕ ꯋꯥꯔꯤ ꯂꯥꯏꯔꯤꯛꯇ ꯎꯄꯟꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ. ꯑꯗꯨꯒ ꯁꯔꯠ ꯆꯟꯗ꯭ꯔ ꯆꯠꯇꯣꯄꯥꯙꯥꯏ, ꯕꯪꯒꯥꯂꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯕꯪꯒꯥꯂꯤꯒꯤ ꯅꯨꯄꯤꯕꯨ ꯃꯌꯦꯛ セꯡꯅ ꯌꯦꯛꯄ ꯍꯩꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯤꯡꯊꯥꯔꯕ ꯕꯪꯒꯥꯂꯤꯒꯤ ꯂꯤꯇꯔꯦꯆꯔꯗ ꯅꯨꯄꯤꯁꯤꯡꯅ ꯊꯣꯏꯗꯣꯛꯅ ꯁꯔꯠ ꯆꯟꯗ꯭ꯔꯕꯨ ꯈꯣꯏꯗꯥꯖꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯑꯃꯅꯤ. ꯃꯥꯒꯤ ꯎꯄꯟꯌꯥꯁꯇ ꯅꯨꯄꯤꯒꯤ ꯆꯔꯤꯇ꯭ꯔ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯤ. ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯔꯠ ꯆꯟꯗ꯭ꯔꯒꯤ ꯋꯥꯔꯤ ꯎꯄꯟꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ. ꯃꯈꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯕ ꯃꯩꯇꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯅ ꯑꯏꯕ ꯁꯤꯅꯥꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ ꯁꯤꯡꯅ ꯊꯥꯡꯒꯠꯂꯝꯃꯤ. ꯃꯈꯥꯁꯦ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ. ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯂꯩꯁꯦꯝ ꯃꯤꯁꯦꯝꯂꯛꯄ ꯂꯥꯏꯗꯨꯅ ꯇꯣꯞ ꯇꯣꯞꯅ ꯁꯦꯝꯂꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯔꯥꯃꯥꯌꯟ, ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯔꯤꯕ ꯍꯤꯟꯗꯨꯒꯤ ꯁꯇꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯨꯝꯕ ꯊꯤꯕ ꯐꯪꯂꯣꯏ. ꯑꯗꯨꯒ ꯔꯕꯤ ꯑꯃꯁꯨꯡ ꯁꯔꯠꯀꯤ ꯋꯥꯔꯤ ꯎꯄꯟꯌꯥꯁꯇ ꯌꯥꯎꯕ ꯅꯨꯄꯤꯅꯁꯨ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯆꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯑꯏꯕꯅ ꯊꯝꯈ꯭ꯔꯦ. ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯂꯩꯁꯦꯝ ꯃꯤꯁꯦꯝꯂꯛꯄ ꯂꯥꯏꯗꯨꯅ, ꯍꯥꯏꯗꯤ ꯂꯩꯁꯦꯝꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔꯁꯤ ꯁꯦꯝꯃꯛꯄ, ꯃꯤꯁꯦꯝꯂꯛꯄ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯕꯨ ꯁꯦꯝꯂꯛꯄ ꯏꯁꯣꯔ ꯂꯥꯏꯗꯨꯅ ꯃꯩꯇꯩ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯇꯣꯞ ꯇꯣꯞꯅ ꯁꯦꯝꯂꯝꯕ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯏꯕꯅ ꯌꯥꯝꯅ ꯐꯖꯅ ꯇꯥꯛꯏ. ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯁꯤ. ꯅꯨꯡꯇꯤꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯗꯨꯅ, ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯗꯨꯅ, ꯆꯥꯒꯗꯕ ꯈꯔ ꯆꯥꯔꯒ ꯉꯟꯇꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯀꯥꯗꯨꯅ ꯐꯅꯦꯛ ꯏꯟꯅꯐꯤ ꯐꯤꯔꯣꯜ ꯌꯣꯟꯖꯗꯨꯅ ꯃꯆꯥꯕꯨ BA MA ꯄꯥꯁ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ. ꯃꯩꯇꯩ ꯅꯨꯄꯤꯗꯤ ꯃꯇꯥꯡꯁꯤꯗ ꯑꯏꯕꯅ ꯄꯜꯂꯤꯕꯁꯤ ꯏꯃꯨꯡꯒꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯃꯗꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯉꯟꯇꯥꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯀꯥꯗꯅ ꯃꯥꯅ ꯐꯅꯦꯛ ꯏꯟꯅꯐꯤ ꯐꯤꯔꯣꯜ ꯌꯣꯟꯗꯨꯅ ꯃꯆꯥꯕꯨ BA MA
पास तौबा ngamhannaba hotnaribi maitai nupi lukhrabini lamdam ateri khinaba mapuroi ba leitre lukhrabini haidana mana aidi kaishu upai leitre haina maitai nupina lemna leithokte machabu mana wana hotnadana BA MA ohannaba hotnaba adugumba maitai nupini machagi hotnabada chaba machet setpa machet magi masaruk oi machada lining oiribi sigumbi lukhrabi mafam kaida thinaroi aduga asigumba lukhrabi ahuraba maitai nupina machagi ta khanbada ma chaba thakpa khangdana kanna suduna machabu matik chaba mi ama oinanaba hotnabi nupi lamdam kaida thinaroi haiduna ayibana takbi punsigi lamang khangda manung matam sadana lailaibak tantraba mapuroibagi itungi mahut sillaba machabu mi oinaba sembana mapuroibagi seba matol lombani khanjabi nomba anom kanbi lukhrabi maitai nupini paragraph sida pirise maitai nupi lukhrabina karamna punsi leli maitai nupi lukhrabigi charitra iyu maitai nupi lukhrabina karamna machabu semi haina hangpa question khudingmakta wahang khudingmakta masidagi samjillaga iraba yaba masi paragraph ni aibna haili maitai nupi lukhrabidi upai leitre haidana mak lemna leithokte aduna punsigi lama khangda manung matam chadana kaina khraba magi mapuroibado adugi itungni haina mahut sinbani itungi mahut sinbani khanduna magi machadubu lairik laisu tamhandana chobu mi ama ohnabagi damakta masabu saba machet setpa machet awaba khangduna hotnaribi maitai nupini haiduna aiba sinam krishna munsingna patang asida yamna marik chumna maitai nupi lukhrabigi charitra tai aduna haiba nasigidi ahoigi haiba paragraph ahumsi khaktang tausi aduna ahanba paragraph ta haihibaduna ahoigi maitai nupi singna ko mang tungi mangdroba ekhoigi naharol sing niyugi ni sada leina na mangdroba adugumba ekhoigi hogalliba naharol singbu kannanaba hotnaba jagat asida sangdamningai leitrabi ekhoigi Ramayan Mahabharat asigumbada Mahabharata yauba maitai nupi na yauba nupi singa maitai nupiga sangdamnaba yaroi amadi Rabi amasung Saratki wari upanyasta yauba maitai nupina yauba nupi sing na maitai nupigi manak nakchaba ngamloi haibasina second parada leire ikon konbagi akhoigi third paragraph ta tamkhibasina maitai nupi lukhrabbi amana machabu karamna semi karamna sui nomi haibaduni ko haiba paragraph ahumsi khangnanaba honaro aduga loinana ngasigi khoigi part 2 si ko maitai nupigi part 2 si matang asida loisilasi masigi makha tarakpadu hayeng amuk ai class ta unarasi hayeng amuk tawrasi masigi oinadi nakhoi nungaina potharo hayeng amuk gyan tabra haibadu yengo aduga kadai da gyan ta dege haibna singbadu interaction program